अहानबद मरोइब पाउ मसागी लौफमदा लौ उबा यानबा थिनुंगैदगी तोरबुंग बंगला फाउबगी लौमीसिंगी ओइबा कमिटी अमा सेमख्रे खुरमजरी Am-Istv की मणिपुरी पाउ मिडियंग ताबिरिबा सिंगबु तराम नोकचरी पाउ संदोंग पिजरी लौ पानबा यादना लैरिबा लौफम सिंग लौ पानबा यानबा अमदी मैतैगी लौफम सिंग मिटोपना उहंदुना लैरिबा सिंग कन्नबा अमदी लिसिंगनी कुलहुमदोई कुनमरी की लौ पानबा यादबा लौफम सिंग लेंगाकना लौमी सिंगी काइथरकिबा सेनफम फंगदना लैरिबा सिंग फंगहनबा मरी लेनबा सिंगदा तक्सिनबा कोकोमी फार्मर्स विंगी मखादा थिनुंगै टू तोरबुंग बंगला इफेक्टेड एरिया कमिटी हाइना मिंगथोनबा कमिटी अमा सेमदुना वारेप कया लौख्रे कोकोमी फार्मर्स विंगा निंगथौखोंदगी तोरबुंग बंगला फाउबदा लैरिबा लौमी लुपसिंग मैरापाइबी लुपसिंग क्लफ अमदि सेसो सिंगा खुत्समनादुना मैरांगांग खलवाइदा लैबा इवदौ थांजिंग लाइकोलदा पांगथोकिबा मियामगी फम अदुदा इरांग असिना मरम ओइरगा चिंखोंग चिंयादा मसागी लौ उबा फंगदना चाही अनिरोम लैरक्लबा लौमीसिंगनसु माना माना थेंगनरिबा अवाबसिंगी मतंगदा मोटक्यासु फोंदोकनखि ngang लौमी अमना लेंगाक असिना लौमीसिंगबुदी अवांग थाकता थमली हाइन लाउरी अदुबो मणिपुर की लौमी सिंगबुदी करिसु लैतना खनबगुम तौरी हाइबसिदी चाही अनि हेलक्लबा इरांग असिना लौमी ओइना लौ उबा फंगदना लेहल्लिबा अमदी इसागी इरमदमदा इसाना निंगतमना चटपा फंगंदना थमलिबा इसागी लौफम कया मिटोपना लौ उहंदुना थमलिबा सिना ताकले हाइके कुकी नार्को टेररिस्ट ने एक राज्य का अंदर में रहने वाला लोगों का ऊपर में हाथ में बंदूक लेके अत्याचार कर रहा है, उसको गवर्नमेंट क्या देख रहा है? 2 साल 3 साल होने जा रहा है, अभी तक क्यों राय नहीं ले रहा है? हमारा जमीन पे हम खुद नहीं जा सकता है। इस बात को लेके हमने 2 साल से मणिपुर का जो एडमिनिस्ट्रेटिव डिपार्टमेंट में हमने एक एप्लीकेशन दिया। ये कुकी का जमीन है या मैते की जमीन है, उसको प्रूव करने के लिए कागज डॉक्यूमेंट सब कुछ दे दिया। ये ब्रिगेडियर को उसको कॉपी रिटर्न दे दिया है, सुल्तानपुर डीसी को इसका कॉपी दे दिया है, बोल के हमको जवाब मिल जाता है। लेकिन आज इस वक्त भी मेरा खुद का जमीन है, उसको दूसरा अनजान लोगों ने नार्को टेररिस्ट ने उन्हीं के ही आदमी से उन्होंने प्रोटेक्शन करके वो खेती बाड़ी करा रहा है। ये क्या गणतंत्र देश में इस तरह का ये कानून कहाँ से आ गया? अपना आप को प्राउड फील करता है इंडिया गवर्नमेंट, तो ये मणिपुर में क्यों फेल हो रहा है? इस बात को मैं आज मीडिया के थ्रू ये बात कर रहा हूँ और ये बात गवर्नर, प्राइम मिनिस्टर या प्रेसिडेंट या एडमिनिस्ट्रेशन पकड़ रहा हो, जो भी डिपार्टमेंट है, आप लोग इस बात को अमल नहीं करेगा, अपने प्रॉपर्टी को आप लोग ने प्रोटेक्शन नहीं किया, तो हम खुद भी हम अपना प्रॉपर्टी को प्रोटेक्शन करूंगा। Directorate of Environment and Climate Change na sinduna UN na piba ending plastic pollution globally haiba thimda thabam ama chupna chatharakpa World Environment Day gi thoram nga solution kre loisinba thoram gi saruk ama oina ayuki matamda plastic pollution loisilasi haiba pausel puba cyclotron ama satki cyclotron adu thau ground dagi horaga khongnang ani karak BOC kanglapat paring faurga kaisampat kaisamthong lalaga hairangoi thong fauba chatlaba matungda singzamai romda halaklaga sanjen thong lalaga main function pangthok City Convention Center da lamthongfam oike cyclotron adu da Forest Environment and Climate Change ki Principal Secretary Arun Kumar Sinha Mahut ki Principal Secretary RK Dinesh IPR ki Director Ngangum Uttam Environment and Climate Change ki Director Dr. T Braja Kumar na chungba sarukya ke थौरमदुदा सरुक्या खिबा सिंगना फोंदोखिबदा प्लास्टिक हाइबा पोटलमसी मियोबगी पुनसिदगी लौथोकपा यारारोइदबा हिरम खुदिंगदा सिजनरिबनी प्लास्टिक सिजनबल लोइरबा मतुंगदा मफम चादना हुंदोकपना मरम ओइरगा कानरबा पोषक असिदगी माइक्रोप्लास्टिक ओइना काइथरकलगा मियोइबदा कैंसर याउना तमथिरबा लाइना पोकलकनबगी मरम ओइहलकले China लेबाक ने इंडिया दगी प्लास्टिक की पोथोक पोथोकपा अमदी सिजिनबगी चांग यामने हेले अदुबु प्लास्टिक पोल्यूशन के चांग दे चाइना दगी इंडिया ना यामने हेले प्लास्टिक की कानबा सुलौसी प्लास्टिक ना सोखलकपदगी सु कन्नबा प्लास्टिक पोल्यूशन के चांग नेमथा हनबा होनसी हाइबा मियामदा पाउजल पिन बथौरमसे सिनबनी हाइना फोंदोकनखि वाले में देखे तो मसत्र पर निमित की अरोई पर निमित की पांडम कोई निमित से जिता मशहूर पांग मयाम पुन्ना साकन रैली में थोमी नरगा किलोमीटर ट्राई तो सांबा कोई साकल रैली में थोमी नरगा अंदा कोई की प्रजा मयाम दा सुमा प्लास्टिक पोल्यूशन जामुन लहलगुम जहाँ भी खोलाऊ से लाउमी नरगा अकोई फिल्म गामी नसी अकोई भी की फिल्म दा तांगजरगी हिंजाबनी अकोई दी अदर अकोई फिल्म फत्रगदी अकोई कुछ नुकसान लेबी आरोई और हाई में हमसे खंग में नरबे की अकोई तुम्बा पालन जी पांग सुख सबरे थीम मरी लेना
DIPR na su hauze hauze akhoi short film competition ama tawribani single use plastic si season na bagi maramda aduna sigi aten ba 2 minutes ki video competition asida yaubiraga mayamna akhoi miyam da pungning loksing leigadaba sugumba phajaba wari libiraga akhoi short film competition si yaubiu awareness create tawbada mateng pangbiu akhoi plastic pollution leitaba lamda ma lu nan ba lamda mo ehan minasi. Everything we are trying to do so that Manipur get rid of this plastic waste and we have a really sustainable environment and we are able to manage our environment for our future generation. So we are doing many things. I hope with this awareness and with distribution of cotton bags, we are able to really do good for our environment. And as I said, we are creating lots of awareness. I think slowly people will understand and people will themselves stop using these plastic bags. I hope our future generation will also be care for this environment and will really get rid of this plastic from Manipur. Manipur da lairiba plastic plastic waste control taunabada mayam saruk yaminasi haina mayam da pratna tagjari. 100 hours assistance yoga teacher training camp lising ani kun manga da sarukya kiba singbu valedictory certificate pidune kai khumnaba utpagi thoram ama Bharat Swabiman Trust amadi Patanjali Yoga Samiti Impal West na sinduna wahengmam laikai gi flas mandopta pangthokre pangthokiba training aduda maipak tuna khangat labas singda certificate sing piduna ikai khumnaki thoram aduga mari lenana Bharat Swabiman Trust Impal West Jila Parisad ke Pravari M Charanna Haukiba April 12 dagi May 12 fauba thama chupna assistant yoga teacher training camp ama flas mandopcha mio yankhaina sarukya aduna pangthokre training aduda tongan ba khanghairaba doctor amadi expert singna sarukya aduna practical amadi theory da maruoina training sing piki training aduda khangat laba singi oiba tongan ba exam ama tha sigi kunnipal da pangthokre exam aduda mai paklaba singbu okpagi thoram ama pangthoktuna ikai khumnaba utpani hairiba training aduda mai paklaba singbu Haridwar da numit mangani gi training tharaba tungda lamdam asigi tongan ba mafam singda thaduna idamdam asibu lainatina laitaba lamdam ama oinena ba hotnagani haiki Haukiba tang kungani pan thang jinimita khoi exam ama pangthoki exam asida khoi mai pakaba singsenga si sigumba certificate jenthoki program ase khoi pangthok sebani training asida mai pakaba singse amu hana khoi Haridwar da min mangani gi khoi advance yoga shikshak training da amu thajagani aduma khoi singa se khoi na Haridwar da gi mai pakla matung da khoi na lekai lamlam singda khoi yoga gi ba class ng logduna yoga se Manipur gi phom khudi mari sandoktuna idam dam se laina tina leitaba lamdam mama oinana ba dugumba khoi Impal West District Patanjo Samiti na yamna kana sangsinjari Kakching dagi Texam Bia Irengbangi lambi asi asuki matik phatre lambi duda komjau kaya leibana ngayok farm oirakpa yabagi fibam da lakpana lambi sida chatliba mioi kya na lengakna semlakpa ngaiba ngamlaktabadagi lambi manakta leiriba miyamna angam ba puthokna duna amadi sel khaina duna lambi semjin ba hokre lambi semjin ba aduga mari lenana all Kakching clubs coordinating committee gi secretary gi thausu puriba Kakching popular sporting club khunyai lekai gi general secretary M Maniyai mana Kakching khunyai lekai dam mapadagi irengban faubagi lambi asi jahi kya gi mamangdagi sembi dabana fibam aduki matik chadana lakli handak akan banong kaya chuki basina lambi asi komjau kaya leibana miyamna chatpa yadabadagi lambi asi semjin hanbani oidi fibam asigi matangda haukiba jahi kyadagi praja singna amadi clubna mari leinaba lengaki authorities singda lambi asi sembinaba akan mamongda taksinduna lakpani mari leinaba singna ngaihak ki paukum piduna leibana praja singna angam ba amadi MMS Genius Academy amasung JRD Patsikar School na achoba thodang lauduna lambi asi semsin bahubuni Granary of Manipur hainariba Kakching gi fauthok chathok puthok liba laumi kaya amasu lambi asida saidang libani asuki matik maru oikraba lambi si lengakna yengsin bidana amadi Brazamiam gi wakat tabidana leibasi khwaidagi laibak thibani Kendra sigi MLA na masagi lanai gi sel puthok tuna leveling toba amada nung amadi nung chaithoktuna mamang chahi gi June thada semjin basu lekrabani adubu handak chahi gi akanba nongna lambi asi hanagi fibam da ka hena soksil lakhibani haiki Aikoi mamang da
12 की साइड की कोई प्रजा लेबीरिबा मयाम की सेक्शन खुदिमुक्तगी लेबीरिबा अथॉरिटी सिंग दा चत्तना कोई हाइजेबो याबा हाइजेरुरे इजेबो याबो इजेखरे लंबी से उतंग सेंबियो हाइदना तबदबु सरकार की मखोगी टेंडर कॉन्ट्रैक्ट तौदना अदम लेबना ngasi फावबा कोई लंबी से सेंबीदना लागी मरम मदना कोई खांगबगी ngaibगी कोई नंबर पंखै दो लालखिबदगी ngasi दे कोई लंबी की नागेता ताबीरबा युमसिंग अमदि लंबी की नागेता स्कूल अनि लै असिबो स्कूल अनि अमदि प्रजा ख्वाइ पुनमुना कोई पैसा खाइनरगा लंबी से सेंबा हौजबनी अखोई प्रजा ने सेंबा हौर लंबी से अथोदम सेंजिन बेगा प्रजा सिंगी अवाबसी कोहनबियो हाइदना कोई अथॉरिटी सिंगी मफमदा ताबीद्रबा कोई वकद से अमुक्तंग ताबीयो हाइदना मयांग फमदाई नरुक्सरी जिरीबाम डिस्ट्रिक्ट के रिलीफ कैम्प अपुनबगी ओइना लेरंबा रिलीफ मैनेजमेंट कमिटी हेना पाक्थोक चौथोकपता नतना इनमेट सिंगा पुना यानादुना रिलीफ मॉनिटरिंग कमिटी हाइन ओंथोक्रे जिरीबाम की बाउपरादा लेबा कॉन्फ्रेंस हॉल द पाक्थोकिबा पाउगी मिफमदा नौना मिंगथोलबा रिलीफ मॉनिटरिंग कमिटी की असिस्टेंट पब्लिसिटी सेक्रेटरी एन सिंगलेम्बना रिलीफ कैम्प लेरिबा अवाना तारबा मतमदा खजिक्तो ओइरबसु कोखनबा सेमखिबा रिलीफ मैनेजमेंट कमिटी से मखा चथरपोइना रिलीफ कैम्प लेबा इनमेट सिंगा पुन्ना हेना पाक्थोक चाउथोकनबा अमदि रिलीफ मैनेजमेंट कमिटी से रिलीफ मॉनिटरिंग कमिटी हाइनमिंग ओनबदा अमत ओइना यानख्रे नौना खल्लबा थौपुब सिंगना अहान बखोंथांग ओइना रिलीफ कैम्प ता लेरिबा सिंगना मायोकनरिबा अवाना लाइरिक लाइसु तंबगी थेंगनरिबा खुदोंग चादबा अमदि अना अये की थेंगनरिबा सिंग असे खंगनबा अयिबा चेरोल ओइना मरि लेनबा अथॉरिटी सिंगदा अथुबा मतमदा पिशिनबा हाइना वारेप लौरे नौना खल्लबा थौपुगदबा सिंग अदुदि चेयरमैन दा ओ प्रियोबला वाइस चेयरमैन दा एस बोरोट अमदी एस सोरोजिनी कन्वेनर दा वाई बुद्धि याउना एग्जीक्यूटिव मरी अमदी मियोय 18 न साबा कमिटी सी सेमखिबनी हाइखि अखोइना ngasi thaupu khalaw matung asida akhoi ahamba hongjang oina akhoi lawriba warepching haiba warepching asida relief ta leiba innet singna mayok nariba awa ana mayam singi damakta degi chhatra chhatri laika su tamada khudong cha daba mayok nariba ana yek thorpon tamda akhoi da thengnariba awa chithing mayam singasi khangan nabagi damakta koi ai bachiro loina mari leinaba authority singda athuba matamda bisanabagi warep amsu lojare paugi maraktana tenba break amatang dominase honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kaya ama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairakaba amadi kuchu kumen senghallakti kuding maksibu ngakthok ke hairabadi jolip 100% natural syrup amadi capsule jolip 100% natural syrup and capsule matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba capidon cup syrup thakpiu capidon cup syrup Aksang panatamgi hairabadi iramda masimakta laiba khwaidagi pharaba hospital singi manungda ama oiriba Babina Hospital leijari mafam asida thajaba yaraba amadi sel yamna changdana specialty kun henbada ana layeng bagi khudong chaba pizari pediatrics cardiology cosmetic surgery amadi specialty makal makha kayada aikhoigi specialist singna marik chumna thawai hakchang yauna layeng jari aduna state wangmada mu kari gi chatlugani aikhoigi manipur da su hojikti awang bathaki health care fanglabada matam mangan biraganu sel hena tingan biraganu aikhoigi specialist singdagi malemgi apaba thaki layeng patak yumpam oiba service lobiu Babina Hospital where hope meets compassion akupa marol gidamak Babina Hospital Sajiwa Jail Road Khabai Soi Imphal East Lengsing birau natraga aikhoigi phone number 6909 390666 ta call tobirau Hi friends, adom gari thau hapam matam dadi afaba thau hamna bone. Adom gi khwaidagi maru oriba liver gi damakta di kari section thorang lo birib. Novocam health care gi original lipsa 5G na adom gi liver buson badagi ngak thol. Liver gi mapangang kangkalan badana tana hakchang pumbagi energy hengalali chaba tumali acidity hantan. Seasonabio original lipsa 5G. Novocam Healthcare na sajaba original lipset 5G ahum lawbada coffee cup ama free da hapjari. Break itung da taram nokchari makata ba pau pizari
Pudon toy sign mingchonba a world of imagination and play haiba wakalolda yumfam oiba educational toys ki brand new store ama Rims Road ki lalambong pukri gi mayuk na bada ngasi CID special gi SP Victoria Yengkom IPS na hangdokre tungda nauna hangdokliba Pudon toys adu IPS Victoria na luchingduna yengsin ki Pudon toys hangdok paduga marilena na IPS Victoria Yengkom na Pudon toys side ba brand store asida thamliba toys sing asi educational toys ngakta oibana apik pa ngang sing na tamba horakpada khudong chaba yamna fangani hairiba store asida thamliba toys sing ase educational toys asigi mathakta atopa khara upgrade tawbasu angang singda yamna kanagani khali hairiba toys sing asigi matengna angang singda anoba wakalol kaya hengat hangani haibagi thajabalai ngasi fongliba Samu and Sana haina mingtonba comic lairik ase angang singda yamna kanagataba lairik amane comic lairik asina parenting dasu yamna kanagani haike special oiba shop sigi hire gadi hiriba book kumba available oiba yam special oiba local language vernacular language da iba book plus hojiki hiriba sanama maphamam da laga alang singi ngasai game ma video gaming dang focus to da dia sumba aphaba pod so focus to na ba uthok pasina koi angang aphaba angang adagi stall plate ba angang hai base wakhan se lungai na la khidori bani aduga ekhoi se mama mapa orasu guardian oraga su guide to ba hai ta ba koi gi parenting se guidance kara wat pase sigi books na dong phajana pigani adana aphaba angang uthokpa ba sama se bada hai ba shop ma di Pudon studios na achoba thodang lauri hai base thamjaki Manipuri culture bu malem gi thak ta pukhatna bahotnariba ase mipum khudik mangna sogat pi buchangi mahak masa gi maikai dagi su angamba thak ta mateng pangani haina DC Bisnupur Puja elangbamna yungkham Subhasandra na puthokpa Darman Laishram na direction piba folk artist Lingjal Thoibi yungkham gi video music album Ha Palem Ha Pantho release tobagi thoramda haikre Imphal West ki hebung pokpita laiba thawai hoda pangthokpa thoramadu da saknai rabi folk artist Mangka Menglambam Laihui gi direct Mangang Sana Menglambam amadi masak naiba miyoy kyasu sarukyake Laihui amadi PP gi pikliba angang singna kunung isay kya saktuna ayeng basingi pukning chingsinke Tawramadu da puja elangbamna makhatana malem gyoina khongjil yangna sangsilakliba ahung basing asiga chusina na culture buchat mina bachangi hiramase da Laihui na lauriba thaudang singthaningai oi Manipur gi laijoriba nat amadi chatnabi kanduna thambakak natana malem gi miyam da uthokna ba honagadabani hiramase da su pangba yaba mateng pangani haiki अखोगी sense of self respect sense of dignity है वैसे अखोगी जगोई इसाईगा मरी लेना रगा अखोगी life से कमाइना with a sense of dignity with a sense of grace कमाइना अखोई हिंग बयाबगी है वैसे यामना मरुनी इंग न चिकलबा लम सिदा अहल लमन मयाम अखोगी साइगी लेरिबा अहल लमन मयाम न सुलाक पिरगा मयाम बु अंगांग सिंग सिबु Sogat piba, moibu support tau biba, guide tau biba, asoi engam, yauragasu, tak piba, tambiba hai si yamna maruni. Thagat ni ngai ni yamna koigi laihuina sigi responsibility lori se koigi Manipur gi hai tare yamna chawba thodang ni adugi mayamna su okay na future da su yamna sogat piba aduga aigi site su aina ngamjaba adum support tau ba hai tare adu tauzani Tungda release tauraba Ha Palem Ha Pantho miyamda khudol tamke Panthawi paana mawangi malem laina lumbara Palem imana marumi Poro thak na wangbara Panthawi paana mawangi malem laina lumbara Palem imana marumi Palem Pantho anilang tai bang pan hu oi han Pop ham lang da
Guru Maisnam Amubi Laikidabagi Yankayumdoi Laksuba Ningsing Thoram Ngasi Manipur Zagoi Marupna Sinduna Golden Jubilee Stage of the Manipur Zagoi Marupta Thoram Asi Pangtokre Thoramaduda Jawaharlal Nehru Manipur Dance Academy Director P Bilasamadi Manipur Zagoi Marufki Hanagi Person NG Amu Machana Maru Oiba Musing Wena Saruk Yaki Thoramgi Sarukama Oina Manipur Wang Madayauna Tungan Ba Cultural Gi Jagoi Sing Utki Jen Manipur Dance Academy Director P Bilasna Guru Amubi Miyamgidama Kathok Piramba Atangba Oja Amane Laikidraba Oja Sege Apokpa Pokpi Manipur gi Cultural Yauna Hiram Kayada Miyamna Sakang Bikiba Ama Oiramki Masina Oja Amubina Apokpa Pokpi Dagi Tamzahoba Mahikya Asina Miyamna Mahakpu Ikai Kumnabiri Oja Asina Tawrakiba Kaya Aduna Malem Gitakta Miyamna Kangnaribani Haiki Culture Tawjariba, Zabu Isi Tawjariba, Nat Sankriton Tawjariba, Oza Sing Asigidamokta, Kathok Piramba, Haibasi, Aduki Matik, Ekui, Culture Tawjariba Sing Ekui Damokta di Laibok Pavani, Oza Asina, Kamdona, Asuki Matik, Yamna, Hiena Mayam Dagi Kathok Piramibano, Hiena Paupiramibano, Sainasum, Tizin Javada, Oza Gi Ninjaba, Ozabu Kanjaba, Adugumba Masak Mayam Adudagi, Oza Asina, Apava, Lebaki, Apava, Mi, Oiraki, Havadoina, Tamjari. Inunganbi Manipuri Dance Academy Imada Juribam Nasinduna Juribamgi Dibong Mayalekai Dalaiba Aribam Singluf Mandapta Summer Coaching Cum Production of Cost Lila Sensenba Pangtokre Tauranga Mari Lenena Social Activists and Buddha Chandrana Asigumba Culture Gasago Nariba Lila Singh Jagoi Singh Mutki Gadora Badagi Kananaba Inunganbi Dance Academy na Lauriba Thaudangbu Thagatki Academy Sin in Kalakliba Naharol Singh da Takpi Tambiriba Jagoi Mayamasina Ikoina Ikoiki Culture Ngakna Thamna Bahotnabada Mating Oiragani Haibagi Tazabale Haiki Juribam Sub-Divisional Veterinary Hospital Juribam Nasenduna Juribamgi Hillgard Community Hall da Animal Health Camp cum Anti-Rabies Vaccination Pangtokre Club Kimioi Singh Yauna Pangtokiba Animal Health Camp cum Anti-Rabies Vaccination Kulladu da Laiba Hui Singh da Hidak Kaptokre Loisila Kodamaru Bapao Mukana Pizari Masagi Laufam the Low Ubayanaba, Tinungai the Giturbung Bangla, Faubagilo missing Oiba, Committee and Sencre. Hausi Paugo and Ada Stephen and Dr. Manipuri Pau, Matang Solution Jare, Bidding Tabri Bapuna Maku, Amukahana, Room Jari.